mayam punamakpu Panthou Liklamgi maikaidagi nolokna khurumjari ngasidi aikoina nauna amuk semjaba Saktam Aduna haiba wari ama amuk tabirasi ngasigi wari asigi ahoba saruk asida aikoina wari asi karamba thimda base tawraga puthokpagi haibado tabiribasingna punnam khangminarasi numit ado ningthemna makhoigi mamanabagi mama masangamdabagi hospital da makhoi ultrasound lobagi pung mapal adwaida mayam queue lepa yauduna leiki numitto nushanaga sabane yamna suwaki makhoigi mamanabagi mamage ultrasound loba loiraga makhoina tholakpado pung ama tarakle makhoi chaksu chadribani hotel amada chak charaga yumda halakko matam ado ningthem masa ado tap tabane ngahaktang pothaduna leiringai minute 10 rom leiraga call ama laki call torliba number ado ningthemgi mobile da hanana save torga yawba number latte number du kanagino habasu khangde phone hek paikhatpaga khoithum laba fajarba khonjel amada nene nang haiba poto maduga machu chap manaba phangdre tongan machu amada leirakpa yagadra haiba khonjel ama khatang taki khonjel ado yamna phajai leisabi masagi khonjen chumale ningthemdo ngahaktang khanjanaraga phone to viral sibu kanano haduna hanki wahai adu tabada nupiduna makhumlaki kaino phone to sidi nene santibla gi number dane nene santibla leiradi phone mukta pahen biyoba ningthemna makhumlaki masidadi santibla ko bu nupid leite nangise phone to ba soinaram gadaba male number mukta check tau haiduna ningthemna haiki nupiduna suma khumlaki o number si closing chat poram gadaba male number mukta check tau ge haiduna nupido phone thamki phone thamkhraba matungda nupido gi phajaraba khoithum laba khonjan kaya do ningthem wakhal mon khalaki as khonjen di phajai he hojiki nupido bu leisabi sumale masaka ontona phajaram gado malida haiduna wakhan kaya tamna sagalaki ngaktang leiraga su ningthemdo mukhalai as sidi kanade magi number si save tawsiloge nungtigi phone khara tawraga wari sanage magi leifam khangudaba yade khonjen si ontona phajari siga hairagadi mahak masak mutok soidana phajarangmani sahi su yamna kana yamna gadaba mande ekhoiga paabada chagadaba male kanade hayengdagi hekta phone tawba hawrage wakhal se khanjanaraga ningthem mathangi numittagi mangonda phone tawliba number aduda call tawba hawki mahakna ahanba call tawba matamda nupi ado phone paikhalakide mathang amuk mahakna anirak suba tawba matamdadi phone paikhalai phone paikhalakko matamdadi nupiduna kana haduna halaki ningthemna mukhumlaki ngarang phone tawlamba number duni wahai adu tabada nupiduna maharaki sigi number sidadi ngarang aidi phone tawkide kanano nangbu haduna halaki ningthemna hairaki ngarang phone tawlaga nene santibla haina korop number duni wahai adu da nupiduna maharaki oh gyan tare ngarang di aidi sigi number sida phone tawbudi natte number closing tat ki borangani wahai adu hairakpada ningthemna wathallaga farese punama oirasanu ado sister si kai lamdagino kadai dagino chumna sum maruk una tinabi yabra haduna ningthemna nupidu da hanki nupidu na khumlaki yabudi yai karigino ngarang khak wari matalam khak sanakhraga ngasi maruk uninglisibu haduna hanglakpado ningthem khumpham khangkide kasum tawdeda chumna sum marup sana ningba tina ningba nupi amata ai ngasi phawa tina de loina de adogi sister ga ngarang wari ngaktang sana bado sum marup oiba nungai ga dabo sumale sister ga aiga marup oiba chumna sum nomagi message khara thana ba wari sana ba yabra haidana ningthem nam ka hangjilaki ningthem di mahusana
Nupiga wari sanaba matamda nupida hekta mate tharaga wangang bayamna hai nupida sumatnaba nupina wangang bra taba nungainaba wahi wata kaya ngangwa phajana haiba nupane ningthemna adumna hairakpada nupiduna su marup una sanase habadu yaki nupidu su magi lepham haidoki nupiduna thobandagini mahaki maming memcha kawi ningthem su magi lepham haidokle magi lepham khongjomdagini yamna kana lapna ban lam natte ningthemna jahi kunga mari changle memchana jahi kun ma thoi changle ningthem hek pamjaram bahabadu su thoki makhoi ani numitu dagi nungti numit khudingi marup ama oibagi wari kya sanai memchagi khonjen phajaba wangang mada ing tapjaba kaya do ningthem gi di wakhan mon khanphamni wakhan kaya sagat phamni mahaki manglanda memchagi saktam kaya bala chaduna ningthem do memchagi manglanda nungti numit khudingi tauri ngauri memcha su adu mangai ningthem ga wari sanaba matamda ningthemna wangang mada koijadaba dong ngangwa matau kaya do memchana su tabada yamna nungai je mahaki thamoi da su ningthemna masak ujadrabasu khangjadrabasu karigumba kharadi lolaga thamli ningthemna su memchagi damak wakhal kaya amadi sagat kre makhoi ani sak khangnadrabasu sak unadrabasu khonjel tanaba matamdadi makhoi ani gi thamoi asidi yamna naksinana leibugum tawri wari sanaba matamda phone tawba matamda phone pairaktaba amadi message thaba matamda su matam chana message reply laktabada makhoi animak khambannaba amadi amana amabu ngangna sainab su yauri kadai chalubano karigi phone pairaktibano haiduna makhoi animak wa kaya hangnarakli thamoi dadi makhoi anigi nuksibagi mari asumsum chesilapugum tawri ningthemdo ngasidi memchagi wakalda pungaw ngawre nong mutama ka wari sana hudabada leiba ngamdaba haibadu oiri mahangna phongdoktrabasu memcha su khangle ningthemna maba suki matik nungsi haiba ningthem su khangi memchana mangonda karigumba khara khalle haibasu matau asumna makhoi ani wari kya sanarakpasina nasidi thamoi ani se leiba ngamnaraktre ningthem su nonga matang chaba nubil amada mangonda nungsi haiduna phongdoklage haiduna chapjungna khalakki wari sanabasu makhoi ani numidangi thenglaba phawba pung 12 baro phawba nungti numit khudingini wari sanarakliba nongmadi ningthemna mahaki mamanaba singa wari sanaba matamda mahangna memjagi maramda mamanaba singa duda wari liki memja makhoi ani tinarakpa memjagi khonjel phajaba wangang madi ing tapjaba bong hadaba matau kaya do mahakta pungaw ngawre haiduna mamanabada liki mahaki matau aduda mamanaba singa do noki lakna rakhi karem nakhi mamanaba aman hairakhi marup phonda khonjel phajaba nupida ngawruno ngawge hairabasu masak asengba uraga ngaw nang nupidu masak udri haiba natra hana wakhan sagatluno kariguma nupiduna masak thiram batarabadi nang kamdauba haiduna mamanabaduna ningthemda laknaba horakhi ningthemna mukhumlaki as masak thiram moi he fajaramni khonjel adu yamna fajari dubu masak thiraga kaidauge mahaki wahai aduda mamanaba singado nonglai mamanaba amana asum hairai karino masak thiba nupi koige haira nangbo nangdi nasada kari watpage sak haire watpa natte nanga masak thiba nupi ga parido nang ikaidro matamse yam chakhulabane nupi duda Facebook paibra hango WhatsApp paibra hango photo thara o hayo photo hana yengo photo di yenglaga nupi du khangna ga su khangno photo udingai wakhan hana sagaluno ko nang hayeng ningba kaijani haiduna mamanaba singaduna ningthemda hanjin wa kaya hairakpado ningthem wakhal honglakhi ningthemna makhumlaki sak khangnabadudi sak hana khangnaragasu adum yai kaino photo yengdrasu mamanaban hairai as pangre he marup nangsima nangna hana sak khangnaba chaluni nupi du masak thiramadi nang ningba kaira khalo oidra pangano WhatsApp tra Facebook tra ama photo thara o hayo photo du yenglaga koigi harsu koyu koiro harsu to phare
ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯑꯩꯈꯣꯏ ꯐꯠꯇꯕ ꯇꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯥꯕꯨ ꯂꯪꯊꯣꯛꯑꯃꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯗꯣ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯆꯨꯝꯂ ꯃꯥꯜꯂꯦ ꯈꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯇꯨꯡꯗ ꯃꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯦꯝꯆꯥꯗ WhatsApp ꯄꯥꯏꯕ꯭ꯔꯥ, Facebook ꯄꯥꯏꯕ꯭ꯔꯥ, ꯅꯪꯒꯤ ꯐꯣꯇꯣ ꯑꯃꯠꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗ ꯍꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯈꯤ, WhatsAppꯁꯨ Facebookꯁꯨ ꯑꯃꯠꯇ ꯄꯥꯏꯗꯦ ꯑꯩꯗꯤ꯫ ꯅꯪꯅ ꯑꯩꯕꯨ ꯁꯛ ꯈꯪꯅꯅꯤꯡꯂꯗꯤ ꯅꯣꯡꯃ ꯂꯥꯛꯑꯣ, ꯌꯥꯝꯅ ꯂꯥꯞꯄ ꯂꯝꯁꯨ ꯅꯠꯇꯦ, ꯅꯣꯡꯃ ꯏꯕꯥꯅꯤ ꯁꯛ ꯈꯪꯅꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯦꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯐꯣꯇꯣ ꯑꯃꯠꯇ ꯍꯥꯟꯅ ꯊꯥꯔꯛꯎꯅꯦ, ꯅꯪꯒꯤ ꯐꯣꯇꯣꯗꯣ WhatsAppꯇ ꯅꯃꯥꯟꯅꯕꯤꯁꯤꯡ ꯄꯥꯏꯔꯕꯗꯤ ꯑꯃꯨꯛꯇ ꯊꯥꯕꯤꯔꯛꯑꯣ, ꯅꯪꯒꯤ ꯅꯁꯛꯇꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯇꯦꯊꯅꯧꯊꯔꯒ ꯋꯥ ꯀꯌꯥ ꯉꯥꯡꯂꯛꯈꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤ, ꯇꯁꯦꯡꯕꯅꯦ WhatsApp ꯑꯩ ꯇꯁꯦꯡꯅ ꯄꯥꯏꯗꯕꯅꯦ, ꯅꯪꯅ ꯑꯩ ꯁꯛ ꯈꯪꯅꯤꯡꯂꯗꯤ, ꯁꯛ ꯎꯅꯤꯡꯂꯗꯤ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯑꯣ, ꯊꯣꯛꯂꯛꯀꯦ ꯑꯩꯁꯨ, ꯅꯪꯒ ꯑꯩꯒ ꯁꯛ ꯈꯪꯅꯁꯤ, ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯦꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯃꯥꯟꯅꯕꯤꯒꯤ WhatsAppꯇꯒꯤ ꯅꯪꯒꯤ ꯐꯣꯇꯣ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯉꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯦꯝꯆꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝꯅ ꯐꯣꯇꯣ ꯊꯥꯔꯛꯎ ꯉꯪꯕꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯈꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯁꯛ ꯈꯪꯅꯁꯤ, ꯅꯣꯡꯃ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯁꯨ ꯌꯥꯗꯦ, ꯐꯣꯇꯣ ꯊꯥꯔꯛꯎꯗ ꯍꯥꯏ꯫ ꯃꯥꯅ ꯑꯩꯒꯤ ꯐꯣꯇꯣ ꯑꯗꯨꯛ ꯌꯥꯝ ꯌꯦꯡꯅꯤꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯦꯝꯆꯥꯗꯣ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯥꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯈꯤ, ꯅꯪꯅ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯐꯣꯇꯣꯗꯣ ꯊꯥꯔꯛꯂꯒꯦ꯫ ꯉꯁꯤ ꯑꯩꯅ ꯊꯥꯔꯛꯀꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ WhatsAppꯇꯒꯤꯅꯤ꯫ ꯐꯣꯇꯣꯁꯤ ꯌꯦꯡꯂꯒ ꯅꯪ ꯑꯩꯕꯨ ꯂꯛꯅꯕ ꯅꯣꯛꯅꯕꯗꯤ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯅꯤꯡꯊꯦꯝꯅ ꯐꯖꯅ ꯍꯥꯏꯔꯛꯈꯤ, ꯅꯣꯛꯅꯔꯣꯏꯌꯦ, ꯅꯪꯒꯤ ꯅꯁꯛꯇꯨꯇ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯐꯖꯅ ꯈꯨꯝꯂꯛꯈꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯃꯥꯟꯅꯕꯤꯒꯤ WhatsAppꯇꯒꯤ ꯃꯦꯝꯆꯥꯅ ꯐꯣꯇꯣ ꯊꯥꯈꯤ꯫ ꯐꯣꯇꯣ ꯍꯦꯛ ꯊꯥꯈꯤꯕꯒ ꯅꯤꯡꯊꯦꯝꯅ ꯐꯣꯇꯣꯗꯤ ꯌꯦꯡꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ꯫ ꯃꯦꯝꯆꯥ ꯃꯁꯛ ꯐꯖꯔꯝꯗ꯭ꯔꯦ, ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯊꯟꯇ ꯆꯣꯔꯣꯟ ꯀꯌꯥ ꯂꯣꯜꯂꯛꯈꯤ꯫ ꯏꯁ, ꯁꯛ ꯎꯅꯕ ꯆꯠꯂꯝꯂꯗꯤ ꯆꯣꯠꯄꯨ ꯆꯣꯠꯂꯝꯅꯤꯗ, ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯗꯣ꯫ ꯍꯩꯁ, ꯍꯟꯗꯛꯇꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ, ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯏꯁ, ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯂꯨꯁꯤꯗꯤ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯗꯣ ꯆꯣꯔꯣꯟ ꯀꯌꯥ ꯃꯊꯟꯇ ꯂꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯦꯝ ꯃꯦꯝꯆꯥꯗ ꯐꯣꯟ ꯇꯧꯈꯤꯗ꯭ꯔꯦ, ꯃꯦꯁꯦꯖ ꯊꯥꯕ ꯍꯥꯟꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯕꯗꯣ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ ꯃꯦꯁꯦꯖ ꯊꯥꯔꯛꯂꯕꯁꯨ ꯅꯤꯡꯊꯦꯝꯅ ꯃꯦꯁꯦꯖ ꯈꯨꯝꯅꯤꯡꯕꯒꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯇꯠꯇꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯦꯝꯆꯥꯁꯨ ꯈꯪꯂꯛꯈꯤ, ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯅꯤꯡꯗ꯭ꯔꯦ, ꯐꯣꯟ ꯀꯌꯥ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ꯫ ꯃꯦꯝꯆꯥꯅ ꯐꯣꯟ ꯇꯧꯔꯒ ꯀꯔꯤꯒꯤ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯕꯅꯣ, ꯃꯦꯁꯦꯖ ꯊꯥꯔꯛꯇ꯭ꯔꯤꯕꯅꯣ ꯍꯪꯂꯕꯁꯨ ꯅꯤꯡꯊꯦꯝꯅ ꯊꯕꯛ ꯆꯤꯜꯂꯤ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯈꯔ ꯀꯣꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯋꯥ ꯂꯩꯊꯣꯛꯅꯕ ꯈꯨꯝꯂꯛꯈꯤ꯫ ꯃꯦꯝꯆꯥꯁꯨ ꯈꯪꯉꯤ, ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯊꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯋꯥꯈꯜ ꯍꯣꯡꯂꯛꯄꯅꯤ ꯍꯥꯏꯕ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯕ, ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯕꯅ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯦꯝꯆꯥ ꯄꯥꯎ ꯏꯐꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ, ꯅꯨꯄꯤꯁꯨ ꯀꯣꯏꯖꯗꯦ, ꯌꯥꯝꯅ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ, ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤꯗꯤ ꯂꯛꯅꯐꯝꯅꯤ, ꯅꯣꯛꯅꯐꯝꯅꯤ꯫ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ, ꯃꯇꯥꯎ, ꯅꯨꯄꯤ ꯑꯃ ꯂꯩꯔꯦ, ꯅꯪꯒ ꯈꯪꯅꯕ ꯌꯥꯕ, ꯃꯁꯛ ꯃꯇꯧ ꯀꯌꯥꯝ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ, ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩ, ꯅꯪ ꯃꯥꯒ ꯈꯪꯅꯔꯣ, ꯅꯪꯒꯤꯗꯃꯛ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯃꯥꯟꯅꯕꯗꯨꯗ ꯃꯦꯝꯆꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯈꯤ꯫ ꯃꯃꯥꯟꯅꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯃꯥꯟꯅꯕꯅ ꯍꯪꯈꯤ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ꯭ꯔꯥ, ꯃꯥꯗꯤ ꯀꯝꯗꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯅꯤꯡꯊꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯈꯨꯝꯂꯛꯈꯤ, ꯌꯥꯝꯅ ꯐꯕꯅꯦ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕꯅꯦ,
nang maga khangnaradi nang mangonda pungaw ngawradabani hairamlaga number do piramlaga ningthemdo nokpet tawraga chatki